Sugnu AC da ngasi kuki khulai paiba singi langi choithing nangliba asigi matangda AC asida BJP dagi miref oikiba M Binod na ngarang media da phongdokhiba wafam adu live thibani Sugnu gi MLA 𝗡𝗚𝗔𝗦 chairman oijuna semkiba peace committee aduna kuki singi marakta laikiba meitei Jani Romgi punsi kanbagi matakta Sugnu AC da numit kunmari santi oina leiki habasi Binod na khangbiu haina peace committee gi members su airamba Sugnu maira paibigi mihut M Thoinu na phongdorakli hiramasiga mari lenena ngasi Sugnu da pangtopa paumi singauna ba amada Thoinu na makhat taraduna Sero amadi Sugnu maiki da thokliba lan asida langi mafamda Ningtina fawa lakjaba M Binod na ngarang media da maiki asomdal thokliba lan asigi maru oiba maram asi MLA na semkiba peace committee da tainarakpa asi yaningde peace committee aduna meite kayagi punsi kanbagi mathakta Sugnu miyamgi lanthum kaya kanba ngamkibani adubu kuki singi lan asi Sugnu maiki da soidena yorakpa yai habasi jingnaba leibadagi Sugnu miyamna haizabadagi MLA 𝗚𝗔𝗦 chief minister da Central Force Company mari pibinaba haizaki adubu chief minister na company ani khakta pirakpadagi security matik chadaba Sugnu maikeda langi chaithing nangkhibani maram asina M Binod na nungda leiriba asingba kaya asibu khangdana lan marak asida political gi khudong chaba launaba honnabagi thabak asi makha tana tobiganu madugi mahot thamoi singna lanfamda lakpiduna lanfam asida leiriba miyamgi awabada saruk yabiu politics ti lan loiraba matungda chamarak tobu yai haina mahakna makha tana phongdoki Peace committee si manusida ekoi enena ekoi CM na matamdu haizeyeba ekoi gi Sugnu kendra se aduki mati pak sawani na adana ekoi central army company mari khak pidiyo na matamdu da ekoi gi CM na sugna gi company ani khak pirakhiba adusu matam kuina leiraga company ani khak pirakpasina ekoi aihangzem matamdu da mai sa khabani na aihangzina mu atop ete kuki jing ete tor ko yai khanbadagi ekoi kusingu da company mu je thamaga company amana ekoi Sugnu da thameba company ama khat thambasina Sugnu serau je ngakpaneba maduda company mari do piramaga kaksing kunoda company ama thambra company ahuna Sugnu serau je da thamiramaga di Sugnu da ngasi yung ni fugi mathakta mai sakriba napat long da sakriba tawriba awana nangriba sudingati ekoi mang sakriba serau tumda sakriba ani khalaga enene masagi mayum yauna mai sakriba gari mayam ama ekoi mansang ama mangrize mangum da bayaiba matamdu da ekoi gi CM na ekoi gi MLA na haibo waje khajitang tabira maga don gi dola doli gi wafam thibidana matamdu da aigi parja meitei jati tandaba yade haibo wakhal ekoi MLA na CM wakhal dumna CM na CM biraga pibira magadi ngasi Sugnu da siyo na mangta ise mangam da su yaiba